ima haina khangnabiba akhoi indigenous manipur martial art association haiba akhoi thang ta akhoi sumba ipana punat ki oiba martial art ki organization asigi ai samak general secretary oina leijabani aduga akhoi gi organization se akhoi gi tasengna ima haina ming olok makti kuidri aduga akhoi gi organization makti di kuide akhoi tasengna akhoi chahi manga turmu masi sata sing se oina dum tambidana lagle aduga tasengna akhoi 1980 ga 2 dagi tambirak satra ba yauri aduga masi satra hojibauda akhoi gi hojik akhoi gi active oina sanari ba haiba taragati 40 ga 1 fuma thugumba khoi sanari hai tare
ꯎꯠꯆꯔꯤꯕ ꯁꯣꯁꯤꯡ ꯁꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃꯅꯤꯄꯨꯔꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯁꯥꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯥꯛ ꯊꯥꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯊꯥꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯕꯥꯛ ꯊꯥꯡ ꯑꯆꯧꯕꯁꯤ ꯃꯁꯤ ꯃꯤ ꯑꯃꯒ ꯃꯤ ꯑꯍꯨꯝꯒ ꯐꯥꯏꯠ ꯇꯧꯅꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯥꯏꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯇꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯀꯔꯝꯍꯥꯏꯅ ꯃꯥꯌꯣꯛꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯤꯒꯨꯝꯕ ꯊꯥꯡ ꯇꯥꯒꯒꯤ ꯆꯥꯏꯅꯕ ꯃꯇꯦꯛ ꯈꯔ ꯆꯨꯝꯅ ꯊꯥꯡ ꯆꯤꯡꯒꯣꯏ ꯆꯥꯏꯅꯕ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯃꯈꯣꯏ ꯆꯤꯡꯒꯣꯏ ꯃꯔꯣꯜ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯊꯥꯡ ꯂꯩꯇꯦꯡ ꯍꯥꯏꯕ ꯃꯁꯤꯗ ꯊꯥꯡ ꯆꯤꯡꯒꯣꯏ ꯄꯥꯏꯔꯒ ꯍꯥꯏꯕ ꯊꯥꯡ ꯑꯅꯤ ꯄꯥꯏꯔꯒ ꯍꯥꯏꯕ ꯑꯗꯨꯒ ꯁꯩꯁ꯭ꯔꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯗꯕ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯁꯤ ꯉꯥꯛꯊꯣꯛꯄ ꯐꯥꯕ ꯑꯗꯨꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯃꯅ ꯍꯦꯛꯇ ꯐꯥꯔꯒ ꯃꯤꯕꯨ ꯋꯥꯡ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯛꯄ ꯃꯁꯤꯅꯆꯤꯡꯕꯁꯤ ꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯝꯕꯤꯕꯒꯤ ꯂꯝꯁꯤ ꯆꯪꯁꯤꯟꯕ ꯉꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ꯫